Timis TV yang birip sing utam kumar naram na khurum jari loinana ngasigi maroi ba pau bijari Bharat Joro Nyaya Yatra khongset asi aikhoi amat oibagi wakhalon program satpani haina self leader o ibobina phondokre More musung hoktak da Cookie Militant singna nomem sung bong kapsilaktuna attack chatra kre Salai kaksingna arambai tengol kaksinga khusim naduna iputau khamlangba ihanda irat thoni thoram pangthokre Loinana Prime Minister Narendra Modi na Mumbai Trans Harbour Link Atal Setu ngasi hangdokre Haujik mapungba Paulo Virasi Bharat Joro Nyaya Yatra khongset asigi maru oiba padamdi Miam tangtu leitawa nupi angang singda phang liba saitheng inkhalak liba naha singabadi miam hak mapung phana phangnawa chatpa khongset amani asina aikhoi amato oibagi wakhalon purakna chatpani haina CLP leader o ibobina phongdokre ngasi BT road ta leiba Congress bahor pangthokhiba pawi mifam amada wakham sei phonokladuna ibobina hai All India Congress na Sinduna Bharat Joro Nyaya Yatra se Manipur dagi Maharashtra phawa chatkadoribani tha asigi tramari dagi hauduna hapta kangjibung dagi haudoknaba ayaba pibinaba taksinduna lakhibani matam sangna ngahellaba matung siraba tanjana yaroi haibasi yam laibak thibani MPCC gi president yauna committee asigi mihut singna tha asigi taragi ayukta chief minister ga unarubada hojik oiba security reasons sing asina ayaba piba ngamloi hairakpaga loinana lenga ki maikai dagi mioi lising amat tinbagi ayaba piraga flag of tamak tawgadabani haiba wafam thamlakpa si lenga sason tawbada ningthina tawba ngamde takmani Congress party gi oinadi yatra asida si minister kaya MP kaya yaw dawriba ama oibana mangjongnana preparation tawba tangai phade khanduna kan hodaduna lakibani Rahul Gandhi kibagi permission pidabra si minister nadi numit khudingi santi hanjile hai adubu yatra pangthokpada ayaba pidaba asi leibak asigi law and order fatte takpani BJP gi program singdadi security reason leite khongjom dagi haugadoriba peace rally asida lengakna ningthina ngak senbiu AICC gi oinadi historic oiba rally amani rally asida party gi wafam TV dana peace rally asida lamdam asida leiba mipung khudingmakna saruk yabiu haike पामदबरा नत्रगा श्री राहुल जी की रैली जी राहुल जी की बरा करीगिनो कोई खंगदिए मसी कोई दिए तुम याबम थोए खली ऑन द अदर हैंड ऑनरेबल चीफ मिनिस्टर ना शांति हंजल एन हायरी बीजेपी की फंक्शन दे दियो ऑनरेबल चीफ मिनिस्टर always claim that in the state of Manipur normalcy is restoring day by day what he claim aduga BJP की फंक्शन दे दी मोई लो इनो दगी वार लाइती Nakalam Romda AIC in search Manipur Swadankarna Haikibda Bharat Joro Nyaya Yatra si political yatra nate masi miyamgi hakki amadi tangdu leitawa lamdam amagi damak satkadorba yatra amadi masi miyamgi justice phangnaba yatra ni Manipur bu yekhai thingainaba honabada tumina leiroi lengak nasu yatra asida saruk yabiu yatra asina lamdam asida santi puraknaba honabada chauna mateng pangani BJP si Rahul Gandhi kiba party ama oire BJP na yatra sibu yaning de tha asigi ani dagi hoduna permission pibinaba haijaki adobu lengakna ayaba pibi rakhite hapta kangjibungda yatra si pangthokpada condition kaya yawba order amuk thoktuna ayaba pirakhi masi karamba lengak no masi yamna laibak thibani lengak asina yatra si matam chana pangthokpa ngamdana honabani center gi leaders singna Manipur gi chief minister bu sijinabani yatra si Congress party gi oina tongan ba state singi chief minister MP kaya ga loinana miam ga loinana pangthok kadori ba yatra amu oibana khongjom war memorial complex maya da leba lanai gi lam amadagi haudokna ba sem sari hainasu phongdoke Same government issues the order. The administration worked like this. The permission application dated 2nd January. On 8th January, we approach Chief Secretary. 9th January, Chief Minister say no. Evening, you issues the order. Fine. I'm exposing this government's, the administration, how it runs. So we don't know whether it's a failure of administration or whether they are afraid of Rahul Gandhi's yatra, whether they are afraid of Rahul Gandhi's leadership.
border town Moreda ngasi ayuk kuki khulai paiba singna state force ta attack ta tharkre hairi thodo adu ngasi ayuk pung taruk khara helakpa adwaida More ward number 7 gi manung san leiba More haidu makhong laikai gi gem hotel temporary post oina hangdru leiba Manipur state force personnel singda sathrakhi mani attack adu da kuki narco terrorist militant singni singnaba singna sniper rifle sinaduna ara pampham amadagi nongmai round manga taru kapsil laktuna attack sathrakhi mani hairi attack adu da aso pandi yahodre loinana nakal amromda More ward number 7 manung sen leiba More sub divisional hospital gi awang nokpok lom thangba lairok turel gi wangbada kuki singna Kundadru leiba khul J1 village rom thangba site ki singthakta kuki narco terrorist singni singnaba singna combat dress set pa kharaga pareng sana mafam aduda chatong chasin toba uki state security force sing amade kuki terrorist sing imarakta chauna akanba khut thongrak pa yabagi film leibadagi security sing section na mekup na hom singna laikre haina thajaba yaba pa amana hairi Amramda ngasi ayuk pung tarik nipurom taba matamda More bypass lambi gi T yangnom kuki khul malakta ID bomb ani lang thaklam badagi security personnel singna matam chana thengna kre hairi ba ID ase More da leiba manga suba Assam rifles kanguna bypass lambi asida ROP chalingai da ID sing adu thengna pani tungda security personnel singna aswengam yaudana ID lakhoki amadi ID adu punna kg mariga gram taret lom lummi amadi manak adwai dagi tongan ba makali wire sing su lenum ki tungda polam sing adu More police station da pukre haire Kumbi police station gi manung sana leiba hokta tampa khunuk da kuki militant singna ngasi ahing Nonglamdai pung ama makhairom tabdagi ahum makhai taba phawba bom yauna akanba mongda nomai kapsilakre hautak tampa khunukda khulngakwa village volunteers sing amadi khulngak naba leiba central force sing nasu handuna akanba mongda khuthona ki ngasi ayuk pung 3 phawba marak ta kuki militant sing na nomai kapthrake hautak tampa khunukda leiba nupi angang yauna miyoi kayana magi saphagada bampham sing yengduna lajena kre hairi mafam adugi khunja amana phongropda ngasi ahing pung amaga makhairom tabdagi kuki militant singna nomai kablakpa horaki maduda security force singi makai dagi su handuna akan momongda nomai kapnaki maduda khunja sing yamna wana ahing tumdana mipai narag beloina leiki kuki militant singna nomai kapsilakpa asina yumda nomai maru amadi bom kya tasilakpana aikhoi thawai hingnaba atopa pham amada lanjena duna leiri haiki kyam kuina asumna leiki doino haina su khunja singna pendaba amadi nuai taba kaya phongdorkli yesep tagi kakhola kaida madu tabadu moi marakta tabna kana madu gi matung dagi di akogi moichi makul thoktana kapak tabida madu dagi pungtai mutab dagi lep ka ji phausi dagi akogi makul ji tana dabida leiri adubu moidi mafam chana lei hrabanina hore nundang ju yam mi paina bana praja puna makse numai maru yamna toina khode yokselak pamoina kapak bom ji hingol da mari manga taselak pa yimya da taselak pa yorok panina akoi ji mi paina dagi kitang sapa bam da ko ju praja sing ji thaido ji ti leiri du sabam kumbi hautak ta mioi mari kuki militant singna pharba matung mihathina hatkhiba thodo ase Manipur lengak na thokan mani haina JDU ge spokesperson Dr. Nimaisan Ruangna haikre ngasui Manipur Press Club Imphal da 10 political party na sinduna pangthokhiba paw infam amada wafam ase phongdok laduna Nimaisan Ruang hai kumbi hautak ta thokhiba thodok asimak yamna thamoi sok na noaite imung manunggi leita laira thibada singda singsan basatpa mioi maribu kuki militant singna pharba matung mihathina hatok pa haibase lebak asida lengak leitre takpani thodok ase 10 political party na akan mamong condemn tawi amadi laikhidrabagi imung manunggi awabatu saruk yajari haike Manipur thokliba irang asi warasin ama poroknaba lengak na honabagi mamita de Manipur asi lengak leitaba state ama oire laibak thiba thodokta laikhidraba mioi amagi asiba haksang lengak na puthokpa ngamdana lairiba asi pende miyamna thiduna asiba haksang puthokliba asi lengak na kari thabak tawribagi thasi tramari dagi hoduna Mars kun phawda Bharat Joro naya yatra gi ahanba khongset tongan ba mafam singda pangthok khiba aduda miyamna
pirakhiba wahai sing aduna takle khongsat asina miyamda afaba paujel kaya piri haibasi Rahul Gandhi na lusingduna Manipur gi hauduna Mumbai phawba satkadaba khongsat ase Manipur gi miyamna sauthok ningai ni khongsat ase satnaba honabada ayet pa pirak liba dengak ase akan mong da kandem tawi khongsat asina Manipur gi miyam karamba mong da hingdi haibasi malem gi miyam da mayek sengna khan gadaba khongsat asida ayet pa apan pirak pa haiba asimak lagak asigi yamna lujadaba thong amani loinana Manipur khundariba community khudingmaki miyoi singna aningba apamba sing adu handaki khongsat asida phongdok piu khongsat asi political the base tawduna satpa khongsat natte hainasu mahakna phongdokki mayam mating pambiu handaki khongsat ase harsu kayar haibi gare political khongsat natte. This is not a political venture. This is a venture to unite India. This is a venture to unite Manipur. This is a venture to bring justice to all people living in India and particularly in Manipur as well. Imphal East District Police na Lamlai Police Station amadi kunithoi suba Assam Rifles kolonena D12 CRPF ki team ga pullaga Lamlai Police Station gi manung sanba Loksang khong amadi masiga samnaba Lamlai Police Station dagi northwest ta kilometer 3 lom satliba singi area da thi humbagi operation sathakre ngasi pung nipan makhairom tabling sathakeba operation adu Imphal East District ki additional SP Ops case Herojit ki command makhada DSP Ops Dinesh Singh Lusingki apunba timaduna operation sathabada tongan ba khusukolai kaya haitu makhong singkhong dagi phagat khre phagalaba khusukolai sing adudi Kiji aniga gram 3 lumba local made IED ama kapayariba maru ohum yauba magazine ga loinaba SMC carbine ama detonator yaudaba 36 IC hand grenade ohum ahangba magazine ga loinaba 9mm pistol ama amadi AK rifles series gi kapayariba maru tarani pharba khusukhulai sing makha tawa tabak lokhanaba Lamlai police station da khusinakre hairi All Manipur Working Journalists Union MZUgi Hanagi General Secretary Amadi Sangai Express Pause gi Senior Sub Editor Sanugzam Surje Source na ikang khawdana laikhidabda union asigi members singna awa phongdokre Imphal gi Major Khulda leiba Manipur Press Club ta ngasi ayuk MZU na sinduna Manipur Press Club ki complex ta leiba Journalist Memorial Pillar da laikhidraba S Surje Source gi photo da imung manung mari mata amadi mahaka Nangrakba Nangalermi sing Amasung MZUgi Thomisingna Haikat Lakat Tamki Tungda Club ki auditorium da MZUgi President Bijoy Kaksing Dabam Amasung Sangai Express ki editor Amadi Editors Guild Manipur gi President Khogendra Khomdram na punna preside tawduna awa phongdok ki mifamamsu pangthokhi mifamadu da wangang laduna Khogendra Khomdram na hai Sujesona laikhidaba ase maruoina Sangai Express ki aduga Mapung oina paumi khunagi yamna mangjaba amani laikhidraba ase mathau khangba pukchel sengba amadi ing tappa aduga mipum khudingma ka loinaba yaba afaba miyoini maki thawaina ingna singna pothaba orasunu hainasu mangna phongdoki amjugi president Bijoy Kaksam na hai laikhidraba Surjeswar positive thinking da yamna thajaba aduga integrity leiba paumi amani kumja lisingani suna trama thoi traumdoi tam da general secretary thau puramba Suresorna MZU da piramba contribution aikoina kahum thokte laikhidrabagi thawaina ingna singna pothab oisano hainasu mahana phongdokhi mifam maduna laikhidrabagi thawaina ingna singna layunaba minute ani domina leptuna thauni jakhi masagi sahi yankhai telom suraba S Surjesor anaba amana maram oiduna ngarang numidang singjamai leisang tem laikai da leiba mayum da laikhidabani mahak Tonga amadi huyelam paugi paumi oramki Sangai Express ki senior sub editor ama oinasu thabak tawrami mahaki loinabi sanujam ongbi Josibala Devi masanupi ama amadi masanupa ama lehori The All Manipur Working Journalists Union MZUgi Golden Jubilee celebration ga mari leinana sahi ama sumna sathagadaba thorum singi manung sanna ngasai All Manipur Working Journalists Union amadi Lions Club of Imphal Excellence ka punna kusam naduna paumi singi oiba Manipur Press Club da free eye camp
amadi free diabetic detection camp pangthokre thorom aduga mari leinana Lions Club of Imphal Excellence ki president orthopedic surgeon Dr. Ibomsa Thoksom na hai orthopedic ki doctor ama oirgasu diabetes ki maramda khangdaba yadaba ama oi diabetes ki asengba maming asei diabetes mellitus haibani diabetes asei makal ani thokna lei type 1 amadi type 2 type 1 asei masagi pokpadagi insulin yaudana polakpa mioi singi oi aduga type 2 asei na ahal orisalaba matamda natraga isada yaujaba sugar ki sang wakhalakpadagi thohanba makhalamani diabetes type 2 gi oina sugar ka hena wangdragadi isagi body weight maintain tawraga amadi diet ta control tawraga hantahanba ngammi loinana mari leinaba doctor singa tanaba sumgani haksang gi sugar gi sang wangbri tholakpa diabetic hairiba laina ase haksang da tongan ba laina makhal kaya masu ohilakpa da mateng pangi maramasina haksang phana leinaba amadi sugar sang sapchana thamnaba honaba tangai fade haina phonokhi ngasi pangthokhiba throm aduda tongan ba media house singi paumi kya su saru yake khudingma diabetes kaino habari khamba mathok tai aduga jung khudingma ngalingai da diabetes detect to treatment horagadi diabetes na tholak pa ya basi yam tholak re kidney failure pa ya heart attack tor pa ya mid ta pa ya laina mayam pole hari mayam se control to hona ba phena ngalingai da diabetes se sana control to jagada bani id hidak sa ba ya hidak ka insulin ka pa ya diet control to pa ya basi nganna to hona ba mayam da message am season ngasi waxing gi normal sanba kumhoba maliafam palsa lising hom ga samri kuni thoi saichat tarani thoi numit asida sana mahi lining salai kaksingna mapungoi ba thodang lauduna arambai tengol kunga taruk suba kaksing unit ka khusam na kaksing kersing haina su khangna riba ibuto khamlang mana ihan hana yosung yosa tawkiba irelda irup setuna nongkhang ihan baga loinana mapandagi sanglakpa mitop sing tumhanbinaba halankinaba thawni thoram pangthokre salai kaksingi lusing purel mangaksa rajena lusingduna salai kaksingi thomising amasong arabe tengol kaksing unit ki thomisinga kaksingi maru oiba laifamlen nupi soi ibudo khamlangba malem ima yaiphulembi sidabi ibudo irumning thogi khubam kumbi tabagi khubam masa ibema thoibina in singlam kiba maphambu maira mekrup langduna thawni thoram pangthokhi salai kaksingi lusing purel mangaksa rajena phono kibada ngasi waxing nong sanba yelhomi aikhoigi kum hoba numit asina lakpada kanglei mia makeup thoktuna aikhoigi ipai pu singi lining liklam hanganna yengduna inat lining da hajinbagi matam adu oire mapandagi sangaktuna phamba salabadi hipa salli matagum saroi ngangloi gi saktam lauduna nomogi sangsil laktuna iramdam ifurupu manganaba seliba mapu natuna mapu sanabagi thabak tawduna satharakliba yalhomi aikhoida landrakliba mitop miancha sing aikhoina tanthokhinaba yot pu sagem saigum saiba nungbu thum thupugum tuppa yoning thau ibudo khamlang bada thawni jari aikhoina aikhoigi paipu kauthokuna mian lining da matam khara salurabasu igi iram khang pagi param thiraktuna inat lining tamna hanjinba horokle kaksing lamdam sidasu salai kaksingi hona jamalna inat lining chu nathaiduna salurabasu saramai lining da hanjinba honarakle ipa ipugi lining da hanjilakpa igi iram pagi param thirakpa asina manglomda sangsinba manipuri khonai ema malem ama porakpa ngamlagani sanamai lining na athoiba lining na haibasi yelomi aikhoina nixing lase haina phonokhi rajena makhata na phonokhi bada taibang mapugi sintha pananudam taibang da thabi rakhiba isa isu sing aduna taibang mapugi sintha matron lomna panglamba iramdam ireibak kanawgi namak thawai kat khraba athoba singi mafam dasu ikok nona punem jari loinana laikhibir singi imung manung marup mapang singna thengna horiba kaina maisak adumak salai kaksingi thomi singdasu sapchana phaujai ima leibak iramdam gidamak thawna phana songthrokliba athobi kayana ahing nungthil naidana tumba saba khangdana honariba pumba mai paktuna langam phiran thelasanu hainasu phongdokke
atingkong maru sidaba maru ning thongna nungsa pal loduna saroi ngam mayam hoi dagiba amu lojing giba maina ngasigi chingulai da apoina laidai nanjaraga video bendau chingulai punamakna hariba saroi gi machak oiraba mitop mialcha haibadi kuki singsibu lusin binaba hoidok pigina bagina mangta apoina ira thoni asi pangjabari मे अहुमदगी चथरक्लिबा कांगलुपकी इरांग असिना मरम ओइरगा मरमदा मरैबाकु कंदबा यादे हाइना मसागी ओइबा थबक थरम पुनमक तोइनरमलगा खुन ngaकनी हाइना तोरकलिबा वॉलंटियर सिंगबु सीबीआई ना कखोतुना वाहंग पाहुं सथबगी थबक लेपकदबनी हाइना थवाल सरांगपाट की इमा इबेल सिंगना फोंगदरकली थवाल सरांगपाट मे लेकाई दगी सुरक हाइबम याइफरेंबा अपोकबा अनंत कौबा खुन ngaकबा वॉलंटियर अमबु ngasi सीबीआई ना लाकनबा थवाल PS की माइकेदगी थासिगी मापंदा समोन अमा पिरम बदु याइंगदब फोंदोकलदुना 14 clubs and Merapaibi coordinating committee of 5 villages Sarangpat Icham Khunau Bengi Thoksom and Nepra campaign sinduna Sarangpat me lekai community hall sathaki bawakat mifam amada kabam Malaya Kobi Merapaibi Singbi amana waham singasi फोंदोकलदुना hai CBI na khungakpa singbu kaurga wang tawgadoriba asigi maram karino khungakpa angang sing asina makoi masagi oijaba kaya thadoktuna khungakpa satliba asida ima singna pung thawgatli sawatuna lakli me humdagi hawrga ngasi phawba kuki singna maitai da landaduna maitai kya hat khraba asida CBI na kuki kya bu kakhotuna wang pahong sathab kharbage karinamak maitai khungakpa kakhatlaga wang hangbagi thabak sathariba si karigino manungda lenga ki oiba aron ba kari leibage khungakpa sing ase kakhotuna CBI na phagat labadi maitai khun sing ase CBI na ngakpi ge haibra haina penda phongdal nudana kalup ki lan ase tangta na losinba amadi naidri phawba khungakpa sing FIR panbe yaroi amadi CBI na kakhotuna aki tujungba phawhun bagi thabak lepiu natrabadi ima singna khongjang kaya amasu changsilakpa yai haina phongdorokle CBI na kaukalaga makoy di introduction kaya tawbig hagyaba mitay gi isa gi khungak pa singbuna kaura ga introduction tawbagi maram se kari ginoba masi sarkar gi aron agenda kari lei bageba masi mama oina akoy hangninge ba khungak pa khudimak isa khudimak FIR pan ba chukya yaroi kaino chu CBI janga pa chukya yaroi khunda angang pha ba chukya yaroi la loidabana maram oirakanda CBI ne introduction tawba amata yaroi Saliba January gi tang taragi numidang Impal West ki manung sana leiba leimakong heavy fuel station gi yamleba housing toilet center pagi thawdok ase yamna haksina lawi haina Manipur Maitai Pangal Welfare Organization MMWO gi president na tharukpa serolon phongdrokli serol sida palibadi hojik state asigi oiro phim asigi khudong saba loba manbagi thong ama yarba haibagi miyamna singnada bangamde maramaduna mari leinaba authority na thokriba thawdok asi matokram na thokibno haiba SIT ama semlaga अथुबदा मियाम दा खंगलु स्टेट असigi tampaki ayam saruk singda isingi awaba mayang nadru laing serak sida asigumba thodok thokpasina miam da awabagi awaba ngakta pire kanto sawal kanto khurkhul na singba khul kaya phawrga sen khidona loktak yogdaba isinga sida maram sa da thabak torpase tumina leiba khak yaroi hokriba saigi me ahumgi thodokki matungdagi leima khongda leiba water supply pipeline sing amangata thon khi masina maram oraga thani pan helaba phawba water supply asina ising piba khul singda ising phangdana lakli hariba water supply scheme ase leima khongda lariba Indian Army gi jurisdiction manungda laribani tawriba thong ase law and order da achoba singnaba amani hiram asida water resources department so Manipur sem nasu ahen mieng changlakani haibagi thajaba thamli thodok sigi matangda authority na thuba matamda langla langjin puthokpiu hainasu serol sidam akhatana hairi imung manungi later laira na maram oiraga wangu sabal maning maichak pi singda sing chanba chakhibadagi ngasi phawba phangdana laiba mioi khusinadri phawba asi bhaksang ahum madu laukhiroi haina Misi asiga mari lena seng kiba JSC convener Khambam Krishna Gopana Phongdrokli wafam asi ngasi
वांगू तेराखोंग में कम्युनिटी हॉल सिमी मरी हाटखिबगी मायोक्ता मियामगी ओइबा मिफम अमा पांगथोक्तुना जेसी अमा सेमलबा मतुंगदा पांगथोकपा पाउमिसिंगा उनबा अमदा फोंदोखिबनी पाउमिसिंगा उनबा अदुदा जेसी कन्वेनर कृष्ण गोपाल मखातान हाइखिबदा ngasi mifam aduna yamna munna khanarba matungda warep kya lawre warep singi manungda kuki khulai paiba singna simi maribu tamthina hatkhiba adu akan mongda condemn tawba mihat asida senaba mioi sing athuba matamda phaduna logi oiba serak pihanba phangdana lariba asi baksang asi phangdi phawba ngarang phangkhiba haksang ahumadu lawdaba amadi kuki singna sathrakliba lan asi loisinaba lengak na sabchana thabak lakhot hanba जेसीना लमदम असिदा लरिबा सीएसओ सिंगना पुन्ना थबक तौमिनबा यावरी मरम अदुना अथुबदा मतमदा लेंगाक असिना फंगदना लरिबा मियोय एसगी हक्सांग पुथोकपियो हाइखि मंगासु वारेपता मथकी वारेप सिंग असि यानरो मतुंगदा जेसीना मणिपुर गवर्नमेंटगा नेगोशिएशन तौलाकलो मतुंगदा असि हक्सांग लौबा हाइना यानबा हाइबा वारेप असि एखोय ngasiगी मियामना अखोई ngasi वारेप असि लौजबनी हारि वारेप असि अखोई लौरबा मतुंगदा अखोई ngasi gi mifam asi अखोई matang asida ngasi gi onadi losinjaba ayabado tinbireba mayamdagi punopu khramjaga losanaba kai khunlo थासगी तरादा बिष्णुपुर डिस्ट्रिक्ट की वांगू साबल मनिंग मैसाक बिसिंगदा सिंगचन सत्खिबा सेमी मिसम मियोय मरी अहुमना सीना फंखिबा अमदी अमना थीबा खंगदन लरिबा असिबो थमोय सोना नुवाइतबा फोनुक सबगा लोइना मिसी असगी मतांगदा लमयानबा इरावत मेमोरियल इंटीग्रेटेड ट्रस्ट लिमिट मणिपुर अमदी नोंगपोक लैंगाक अपुनबा नुपीलुफ इम्फाल ईस्ट अनिना अकन मोंग कंडेम तरोकले ngasi मणिपुर प्रेस क्लब ता पांगथोकपा पाव इन्फम अमदा लिमिट की प्रेसिडेंट मालेम थोंगाम नहाई थौदोक असि की मतांगदा पालिब लेंगा असिना मतम चाना करिगुंबा वाफम अमता लेबा मियामदा थमखिबा अमदी लखोथम थोकपा थबक थोरमसिंग सबचाना लखोतना मरा लेबा मियोइसिंग फाबा पुनबगी ई पाव अमता लेबा मियामदा खंगनदबा हाइबसि ngasi की लेंगा असि की असोनबा दु मयेक सेंगना उच्चले हाइबदा हाइमन मथोक लोय लॉ एंड ऑर्डर की फिवम फगले हाइदुना लेंगाकना इतततना तोंगान तोंगानबा मीडिया की प्लेटफॉर्म सिंगदा कोइराव लौ बिदिबदु अदोम की सेक्पन मरीना क्वेश्चन बा क्वार्टर मनुंगदरा नत्रगा करम मफमदरो मियाम की ओइबा मफमददी नोंग कांगदना नोंगई बोम द सिंगबा कापसिलकपा अमदी फोंगना मी हाटपगी थबक थोरम मयाम अमा कुकी खुलाई पाइबा सिंगना लेप्टन सथरकलिबा से लॉ एंड ऑर्डर की फिवम फगलकपगी खुदम ओइगदौरिबरा मसिदसु नतना मियामना सिनरिबा मरु ओइबा इसिंग खोंगसिंगदा मी सिबा याबा केमिकल कया थादरक्तुना अटैक तरुकपगी खुदम सांगदम कया मयामनसु था खरगी ममांगदा उनखरबनी मदुगी मतुंग ngarang nahana thau amuk haitharaktuna tampaki miyam phongna hatnaba honrakliba thawng asigi matangda miyam gi yaifana wa leipak miyam ngak senaba lengak na kari thabak thromsing lokhot pirbage praja miyam aikhoi ware nupi kya gi mitki pino lengak na tahanba pamliba se taseng na government ama leiba tarbadi मागी लौफम थोपा रेस्पॉन्सिबिलिटी दो सबचाना लौबिरो मी कयागी एक्स ग्रेसियानो लेंगाक न पीनबा थरांगलिबसे सबचाबा लेंगाक की खोंथांग करिनो खंजनिंगी था निपान हेरलबा इरांग असिगी मतांगदा इंडिया की प्राइम मिनिस्टर न करिंगो वाफम अमता फोंदोक्तना लैरिबा असिदसु हक्सिनना लौई हाइनसु फोंदोकि अदु बदारबदी प्रजा अखोगी मरकदगिसु अखोगी लेंगाक से पामदबा एंटी गवर्नमेंट डे हाइबतारे मे अहुमदा पांथोकनबसु सेम साबा हौरकबा याबगी ओइथोकबा अमसु दैरे अदुना लेंगाकना यारगदी प्रजा मियामगी खोलावसे ताबियु प्रजा मियाम लेबना लेंगाक लैरिबनी हाइबा वाफमसे ngasiगी प्रेसनल असigi खुदोंजाबा याबा थमजरि थौबाल डिस्ट्रिक्ट की यारिपुर पुलिस स्टेशन की मनुंगदा लेबा यारिपुर पेची खुलदा हौकिबा थासगी निपानदा सही मरपुरम सुरबी कैसाम राधे कौबी अहल नुपी अमा मसागी मयुमदा मगत थांगना लेंदुना हालंबा दुगी मिहाटपनी हाइबा नुपा मसा अमा पुलिसना फागटपा ngamkhibagidamak mari leineba singbu thagatpa phongdokli asiba haksang lorgani amadi JSC muthale haina JSC gi market gi phongdokli ngasi ayuk JSC Pesi Youth Development Club amadi maira paibi singna sinduna miyang gi mifam ama club asigi lampakta pangtokna warep kaya lore haina JSC against brutal killing of Kaisam Radhe Devi of Yaipok Pesi gi convener Devi Gora Pesi mayumna paumi singna phongdokli Devi Gora na makha tana hai अहल ओइरबी राधे देवी बु मिनुंग सी हैतना
ꯃꯉꯛꯇ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯍꯥꯠꯄꯁꯤꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯐꯥꯒꯠꯄꯤꯌꯨ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯖꯦꯁꯤꯅ ꯃꯇꯝ ꯊꯥꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ ꯗꯤꯁꯤ ꯊꯧꯕꯥꯜꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯃꯤꯍꯥꯠꯄ ꯐꯥꯒꯠꯄꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯅ ꯃꯤꯍꯥꯠꯄ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯨ ꯑꯊꯨꯕꯗ ꯐꯪꯍꯟꯕꯤꯌꯨ ꯃꯤꯍꯥꯠꯄ ꯐꯥꯔꯕꯅꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯗꯨꯒ 5ꯅꯤ ꯂꯩꯍꯨꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯍꯥꯠꯄꯒꯤ ꯂꯩꯀꯥꯏ ꯌꯥꯏꯔꯤꯄꯣꯛ ꯄꯣꯏꯔꯧ ꯈꯣꯡꯖꯤꯟ ꯂꯣꯝꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯄꯦꯆꯤꯒꯤ ꯃꯤꯌꯥꯝꯗ ꯊꯝꯕꯤꯌꯨ ꯑꯃꯗꯤ ꯃꯤꯍꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JSC ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯃꯨꯊꯠꯂꯦ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯑꯍꯤꯡ ꯄꯨꯡ 7:30 ꯇꯥꯕꯗ ꯄꯦꯆꯤ ꯀ꯭ꯂꯕꯀꯤ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯃꯥ ꯑꯁꯤꯒꯤ ꯃꯤꯍꯥꯠꯄ ꯑꯁꯤ ꯄꯦꯆꯤ ꯈꯨꯜꯗꯒꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯇꯨꯡ ꯀꯣꯏꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯒ ꯀꯩꯁꯥꯝꯒꯤ ꯏꯃꯨꯡꯒ ꯅꯨꯡꯁꯤꯅꯗꯕ ꯂꯩꯇꯅꯕ ꯚꯤꯛꯇꯤꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯌꯥꯝꯗ ꯋꯥꯔꯣꯜ ꯑꯃ ꯊꯝꯍꯟꯕ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯍꯥꯠꯄ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯂꯝ ꯄꯣꯏꯔꯧ ꯈꯣꯡꯖꯤꯟꯗ ꯆꯠꯇꯨꯅ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯕ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯑꯁꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯏ ꯃꯁꯦꯜꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯄꯣꯏꯔꯧ ꯈꯣꯡꯖꯤꯟꯗ ꯊꯣꯛꯍꯟꯗꯕ ꯇꯧꯕꯇꯕꯨ ꯄꯦꯆꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯎꯁꯤꯠꯇꯅ ꯄꯦꯆꯤꯗ ꯂꯥꯛꯂꯒ ꯃꯤ ꯍꯥꯠꯄ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯦꯆꯤꯒꯤ ꯃꯤꯌꯥꯝꯕꯨ ꯁꯥ ꯉꯥ ꯑꯣꯏꯅ ꯎꯍꯟꯕꯒꯤ ꯄꯦꯆꯤꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯄꯣꯏꯔꯩ ꯈꯣꯡꯖꯤꯟꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯤꯔꯒ ꯄꯦꯆꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯕ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯈꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯏ ꯔꯥꯙꯦ ꯗꯦꯕꯤ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯇꯦꯟꯁꯨꯕꯝ ꯈꯝꯕꯇꯣꯟ ꯆꯍꯤ 19 ꯑꯄꯣꯛꯄꯒꯤ ꯃꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯇꯦꯟꯁꯨꯕꯝ ꯆꯥꯎꯕ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯉꯔꯥꯡ ꯐꯥꯒꯠꯂꯦ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯔꯤꯕ ꯈꯝꯕꯇꯣꯟ ꯑꯁꯤ ꯁꯤꯔꯤꯕ ꯑꯍꯜ ꯔꯥꯙꯦ ꯗꯦꯕꯤꯒꯤ ꯃꯁꯨ ꯅꯨꯄꯥꯅꯤ ꯔꯥꯙꯦ ꯗꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯄꯣꯏꯔꯧ ꯈꯣꯡꯖꯤꯟꯗ ꯃꯌꯨꯝ ꯄꯥꯟꯕꯤ ꯑꯉꯥꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯤ One-day national workshop on TDS, TCS Income Tax Awareness Cum Interaction Program ama Nambol L Sanoi College ki Department of Physics na Income Tax Department Government of India khusam naduna senduna college asida ngasi pangthokre thoronduna Nambol L Sanoi College ki Principal Professor W Jyotirmoy Nambol L Sanoi College ki Staff Association ki President S Trilok Chandra College Sigi ICA की Coordinator Dr. A Tesmani Singh Income Tax North East Region Guwahati की Commissioner Sabungam Deepak IRS amade Imphal Income Tax की Officer Hawizam Joyo Singh na Athoiba Mithungnan Singh amade Wanganglo Singh oina saruk yakhi Thorong mari leina thorom asigi Coordinator Dr. TH Ranjan Singh na phonokibda Government Employee amade Businessman Singh na Income Tax thiba Return Filing tawba खंगनदबना अवाब क्या मायोकनरी इनकम टैक्स थीरगा सेल तिंगबा मांगखिबा ओइना खन्नै अदुबु मदु खंगदबना अमुक हलक्ते अदुना इनकम टैक्स थीखरगसु अमुक हलक्पा याबसिंग हलकनबा अमदे इनकम टैक्स थीरिबा अमदे हलकपगा मरी लैनबसिंग खंगनबा गी पांडमदा थोरमसे पांगथोकपनि हाइके Masagi sahi kuntra doi khakta ngairiba thawal athokpam mayai leikaidagi Manipur Legislative Assembly da Secretary Assistant oina thabak puriba Khangembam Romila Devina Langol all age home da lupa lakh mangagi check mana khusin lakkiba da home asigi maikai dagi mahakpu lai masa haibi mingthon pikre ngasi Manipur Press Club ta pangthokpa pau misinga unabada Khangembam Romila Devina hai हन्न येंगबदा कनासु लैत्रबा अहल ओइरबा मियोइसिंग असिगिदमक महाकना सुजन नोमजदुना तांजबा सेंट्रम खजिखक मतेंग पांगजबा ngamjaba asi asina महाकपु पोकपि दुना संसार की अवा नुंगाई पुनमक खगन बिरिबा महाकी अपोकपा खांगेंबम हिरामोट सिंह अमदी महाकी अपोकपि खांगेंबम ओंगबी इबेमा अनिगी लमन सिंगबा ngamba sak lage saksage haiba wakhalonda kathoksobani haina phongdoki कई को बिजी क्यों कई लम्बे नहीं शादी saya sebal aku pun maya lekai jadi शादी करी होगी assembly secretary
secretariat assistant oina Nakalamramda Old Age Home asigi chairman oiriba oinam mangina hai langol sing asida leiba Old Age Home asi matam sana sunadraba mawangda oiraba home asida leiba mioi kaya na ayingba nungsit marakta tufam safam khangda leiba ahal sing asigi awaba sing social media ai kuthangda ubadagi ahal sing asigi awaba khaistang oirabasu koknaba anuba home ma sanaba mateng pangliba asida mahapu home asigi maikaidagi thagatpa phongdoktuna Lagi macha haiba mingtholasi piduna ikai khunajabani amadi miyamnasu mahakpu puni thawat piu hainasu phongdorok lei Sagangda Central Security Force thamba yaroi haiduna lamdamdugi missing yamnaba maira paibi singna sagang wangu satpa lambida nongju nuksa khangdana ahing yarek kiba tha ani phar kiba adu ngarang numidang IRB company ema sagangda thamba hokre hana sagang college oiramba mafam aduda thamnaba komi kendra gi MLA S Prem Chandrana IRB company adubu sagangda purakhibada sagang bazar da hanadagi awa mixel khangduna leramba mera paibi singna imaleba kidamak ahing kaya tumla khidaba adu ngasidagi di kolgani haiba khanbada ima mera paibi sing yamna harau bagal loinana Lengak amadi MLA bu apian ba amadi thagat buham sing phongdorok narakli sana sam prem chandra gi magi thagat badi hena thagat ningai oiba wakhanda akhoi hena chawthok pa supok sai MLA ma oiba gi matik to ngasi di utle akhoi praja gi awaba ubirakpa hena thagat pa phongdok sari hena matung tarak pa su mai pak pa tau thabak khuding mak ta mai pak pa hena power pai ba ngam oibi yo hai nai thamjage media thumda Thamagi ahoba nong panma numit khudingi Manipuri tongan mafam singna laiba dukan sing kaitel phamlibi ima singna nomui goiba sintha lepiu haina lukmai seluk ki secretary asem nirmala na miyamda apil tarokli ngasi khoraman ima kaitel da lukmai seluk na senduna tha khudingi nong panma numita kaitel lepa amadi hojik Manipur da oiba irang asiga mari lenana kaitel lairembida seng haiduna Atuba matamna thokliba irang asi loisinduna tangdu leita awalamdam ama ohenbiu haiduna Ishorgi mafamda ira thawni tawbagi thoram amaga mari lenana wafam asi phonokibani mahan makha taadno hai ngasi mak Manipurda orekliba tangdu leita da phim asina isa kaya mama oibi singa pungwen pawenaba phangdriba asi nomagi sintha leptuna pungwen pawenabagi matam ama mama oibi singna lobiba amadi Manipurda thokliba irang asida miyamna pendaba amadi khoisaunriba kaya asi Manipur lengakna Fataduna atuba matamda thokliba irang asi warisinma poraktuna tangdu leita ba lamdam ama wareknaba honabiyo haina phongdokke Hojiki mikap miracle thokliba ge marapsla miyam gi pendaba khoisaunaraba si punamak ase lengang mapuna khandhabiraga aikoina saujariba laujariba seijabiri ase chaning tana khandhabiraga aikoigi miyam gi damakta hana gi tangdu leita ba nuksi sanana lenginaramba apunba Manipur ado hanjilaknaraba hotnabirakani haibagi aikoi asa taujai aduga atuba matamda su hotnabiyo hana haijari Lilong constituency gi manung san leiba oinam som gram panchayat ward number 8 ki member na numit kunni gi oiba job card ki thabak sukiba leite haina member sigi mapur oiba thaudam achowna phongdorok lei ngasi Manipur press club ta pangthok kiba pau mising unaba amada mahang hai hairiba ward number 8 asigi job card ki thabak asi Lilong gi MLA na thabak asi mahang sunaba CDPB rakhe adumapu thabak asi election commission da committee da sinaduna thabak asi mahakna sugadaba adu sukidre marak asida yamna laibak thibadi thabak asisu niyom gi wangda wangoi constituency gi mioi singna oina subada natana nomagi jugali panduna son bagi damak tha sigi hokiba tangmapan amadi taragi pause singda yaukrabani pause singda yaukriba adu asumbani adu moinamak hairiba thabak adudi member asigi makhada sukhiba nate niyom lana sukhiba thabak aduna punapu ikai phuruk khunahale loinena hairiba wathok asigi matangda member oriba asigi matangda lana uriba asi aranbani mari leinaba singdasu sengdok pinawa haijakre adubu ngasi phawa sengdok tabana miyamna lana uriba asi koknaba amadi tawriba thabak aduda mahak amadi mahaki nupi
na taukiba leite haibadu khangan jabani loinana hiram masigi matangda asumba asengba adu khangnanaba thabak asiga mari lainaba department singdagi report sing lobibasu yagani haina phongdokhi ꯇꯣꯡꯖꯕ ꯐꯥꯎꯕꯅ ꯑꯗꯨꯝ ꯁꯥꯈꯤ ꯑꯣꯏꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯊꯕꯛꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯅꯝꯕꯔ 8ꯒꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕ ꯋꯥꯔꯗ ꯅꯝꯕꯔ ꯑꯁꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯆꯦꯟꯅꯗꯦ ꯃꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯊꯧꯕꯥꯜꯒꯤ DRDꯒꯤ ꯑꯣꯐꯤꯁꯇꯒꯤ ꯑꯁꯦꯡꯕ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯣꯐꯤꯁꯤꯌꯦꯜꯗꯒꯤ ꯂꯣꯏꯅꯃꯛ ꯐꯪꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯁꯛ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤ Mumbai Trans Harbour Link Atal Setu ngasi Prime Minister Narendra Modi na hangdokre India ki khwaidagi sangba thong amasung khwaidagi sangba lebak asigi sea bridge amasung oiriba the Atal Behari Vajpayee Seori nahaba Seva Atal Setu asi Lupak Road lising tra treka sanipa nifu sang sabani masigi mathakta Maharashtra da lakliba Prime Minister Narendra Modi na Lupak Road listing contract sama sangat sahabat project sing busu hangdokani hairi Nasik da pangthokpa kunga suba National Youth Festival hodok nundana Prime Minister Narendra Modi na Delhi bamiyam da haikibada naha singna electoral process ta yauksinduna dynastic politics ki thong hanthangadabani India se mother of democracy ni hainaribani naha singna makhoi gi miyeng political issue da thamduna vote thadrabadi leibak asigi tungi laibak hena fagani ahan boina vote thadabasingna India ki democracy da anoba pangal amadi sakti porokani leibak asibu mangal liba dynastic politics ki ithil hanthan bang namgani kilometer kungumathoi 10.9 sangba Mumbai Trans Harbour Link ki maming Atal Behari Vajpayee Seori nahaba Seva Atal Setu hainasu ming thon khre haire Target suba Lok Sabha ki aroiba mifam January 13 dagi February 8 phawba phamlagani Union Finance Minister Nirmala Sitharaman na interim budget February amada puthokani wafam asai Parliamentary Affairs Minister Prahlad Joshi na haikibaga loinana interim budget session President Draupadi Murmu na Parliament ki House animakta wangangani haiki government na pangthokiba achievement sing amasong lakadaba sahida pangthokadaba policy da priority Piduna President Warol Piba Haibasi Mosagi Sanak Patong Hairi Hanaki Mipamna fiscal policies da Miyang Tamadinatana general election gi oinasu party singidamukta same sahunaba tanja oigadori Hairi Hauzik Aroibada Morwe Pau Mona Pijari Bharat Joro ne yatra khongsat ase aikhoi amato oibagi wakhalon program satpani haina CLP leader oibobina phongdokre More amasung hoktakta kuki militant singna nongmeng sung bom kapsilaktuna tek chatharakre Salai kaksingna arambai tengol kaksing khusin maduna iputhau khamlangba ihanda irat thoni thoram pangthokre Loinana Prime Minister Narendra Modi na Mumbai Trans Harbour Link Atal Setu ngasi hangdokre Nasigidi image PAODAM sadok saba matang se lojide miamu amukana kolumsari